ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯍꯥꯏꯅꯕꯗꯥꯏ ꯅꯨꯄꯤꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯤ ꯌꯥꯍꯧꯔꯛꯄꯗ ꯌꯦꯡꯖꯧ ꯍꯥꯏꯅ꯫ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕꯅꯣ ꯂꯦꯝꯕꯤ ꯑꯩꯒꯤ ꯁꯛꯇꯝꯁꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯄꯥꯈꯪ ꯀꯌꯥꯅꯤ ꯂꯦꯝꯕꯤ ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯅꯔꯤꯕ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦꯀꯣ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯅꯍꯥꯛꯁꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯝ ꯃꯊꯥꯖꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯃꯨꯛ ꯎꯔꯨꯔꯒ ꯂꯦꯝꯕꯤ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯂꯦꯝꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦꯀꯣ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤꯒꯤ ꯃꯅꯝ ꯃꯊꯥꯖꯅ ꯃꯆꯟꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ? ꯅꯪꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯕꯣ? ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯉꯩꯍꯥꯛꯇ ꯃꯪꯕꯁꯤꯗ ꯃꯪꯒꯦ ꯍꯦꯛ ꯈꯪꯗꯦ꯫ ꯂꯥꯛꯑꯣ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯒꯦ꯫ ꯅꯪꯁꯨꯅꯦ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯂꯨ ꯂꯥꯛꯑꯣ꯫ ꯇꯜꯂꯤꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯒ꯫ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯔꯤꯁꯦ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯤꯅꯤ꯫ ꯑꯁ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦ꯫ ꯂꯟ ꯁꯣꯠꯄꯒꯤ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯊꯣꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯣꯛꯂꯕꯗꯤꯅꯦ ꯉꯥ ꯑꯌꯥꯏꯕ ꯈꯖꯤꯛꯇꯤ ꯌꯦꯡꯉꯛꯎꯀꯣ꯫ ꯁꯦꯜꯗꯣ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯣ꯫ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄꯗ ꯆꯠꯀꯅꯤ꯫ ꯑꯗꯨꯗ ꯂꯩꯔꯁꯤ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯅꯦ ꯁꯈꯤꯗ ꯂꯩꯈꯤꯕ ꯁꯦꯜꯗꯣ ꯑꯃꯨꯛꯇ ꯊꯧꯔꯨꯈꯤꯒꯦ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯃꯌꯥ ꯌꯥꯎꯗꯕꯤꯗꯣ ꯑꯩꯒꯤ ꯁꯦꯜꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯗꯨꯅ ꯊꯝꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯃꯤꯒꯤ ꯁꯦꯜ ꯂꯧꯕꯅ ꯍꯩꯔꯤꯕ ꯁꯤꯡꯅꯤꯗꯤ ꯈꯪꯗꯕ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯍꯩꯕꯤ ꯑꯈꯣꯏꯕꯤ ꯃꯥꯟꯕꯤꯗꯣ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤ꯫ ꯂꯦꯝꯕꯤ ꯅꯪꯒꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯗꯨ ꯇꯧꯔꯨꯅꯨꯀꯣ꯫ ꯅꯕꯨꯡꯅ ꯇꯥꯔꯗꯤ ꯑꯃꯨꯛ ꯅꯪꯕꯨ ꯁꯥꯎꯕꯤꯅꯤ꯫ ꯊꯨꯅ ꯍꯜꯂꯛꯎꯀꯣ꯫ ꯇꯥꯕ꯭ꯔꯣ ꯂꯦꯝꯕꯤ? ꯊꯥꯖ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯏꯁꯩ ꯃꯇꯦꯛ ꯉꯪꯗꯨꯅ ꯆꯠꯂꯤ꯫ ꯂꯥ 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 ꯂꯩꯇꯦ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯦ ꯂꯦꯝꯕꯤ ꯑꯩꯗꯧꯅ ꯐꯖꯕ ꯑꯩꯗꯧꯅ ꯂꯦꯝꯕ ꯈꯣꯏꯃꯨ ꯀꯌꯥꯅꯤ ꯂꯦꯝꯕꯤ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯑꯩꯒꯤ ꯈꯣꯏꯃꯨꯗꯤ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯅꯤ꯫ ꯀꯞꯅꯤꯡꯉꯤꯗ ꯑꯩꯒꯤ ꯏꯁꯩꯗ ꯌꯥꯎꯔꯤꯕ ꯈꯣꯏꯃꯨꯁꯦ ꯅꯤꯡꯁꯤꯡꯂꯛꯄꯗ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯃꯥꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏꯗ꯫ ꯍꯣ ꯇꯥꯂꯦꯝꯕ ꯅꯪꯗꯤ ꯂꯦꯝꯕꯤ ꯑꯩꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯁꯤ ꯎꯔꯤꯕ꯭ꯔꯣ? ꯎꯕꯤꯔꯕꯗꯤ ꯑꯃꯨꯛꯇ ꯏꯪꯒꯤꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯔꯛꯎꯕ꯫ ꯍꯩꯃꯥ ꯏꯇꯣꯝꯇ ꯉꯥꯡꯗꯅ ꯂꯥꯛꯄꯁꯤꯗ ꯃꯩ ꯁꯛꯈꯤ ꯍꯩꯕꯤ ꯑꯈꯣꯏꯕꯤ ꯃꯥꯟꯕꯤꯁꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯃꯦꯗꯅ꯫ ꯈꯪꯅꯤꯡꯉꯁꯤꯗꯤ ꯂꯦꯝꯕꯤ ꯑꯩꯒꯤ ꯑꯉꯥꯎ ꯃꯤꯍꯨꯟꯁꯦ ꯍꯦꯛꯇ ꯍꯧꯖꯤꯟꯕ ꯇꯥꯔꯦ꯫ ꯍꯣ ꯏꯅꯦ ꯁꯈꯤ ꯇꯥꯕ꯭ꯔꯣ? ꯂꯦꯝꯕꯤ ꯃꯥꯒꯤ ꯈꯣꯟꯖꯥꯎ ꯑꯁꯤꯗ ꯁꯈꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯒ ꯂꯦꯝꯕꯤꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯗꯨ ꯂꯦꯝꯕꯤꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯣꯏꯃ ꯕꯨꯠ ꯑꯌꯨꯛꯇ ꯕꯨꯠꯅ ꯈꯣꯡꯉꯦ ꯕꯨꯠꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯂꯧꯕ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯖꯤꯟꯈꯤ꯫ ꯃꯄꯥꯟꯗ ꯃꯕꯣꯛꯄꯨ ꯀꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯝꯕ ꯇꯧꯗꯅ ꯂꯦꯝꯕꯤꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯕꯨꯠ ꯀꯥꯏ ꯑꯩꯁꯦ ꯕꯨꯠ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣ? ꯃꯣꯏ ꯁꯈꯤꯒꯤ ꯃꯁꯨ ꯅꯨꯄꯥꯁꯤꯗꯤ ꯉꯥꯎꯏꯗꯅ꯫ ꯃꯣꯏ ꯁꯈꯤ ꯍꯥꯏꯕꯁꯤꯁꯨ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯑꯃꯨꯛꯇꯒ ꯀꯧꯒꯦ꯫ ꯏꯅꯦ ꯁꯈꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯁꯠ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯉꯥꯎꯕ ꯌꯥꯝ ꯂꯩ
kuinaga layba ngamjaroi sakina masige khumu thokpise amok la ine tawrisia ahedi selsu amatta leite kamai tawnia hera aisu sakini dana ngamna ba hekta khummaloi ho tare kanano ho aine ai khonjel gase amatta khangbidrabro sel thoba lakpo ibanina khonjel se khangbira maroi sel piba lakpo iradi harau khangdauba natro haima lembiya nang oiria ine se maningda leirudana ta hautrin he adu nang bu kaidauragi ayuk sidi isau sauriba dubo kaidauba yaurage haiwaninya taroiba hanubi nang taroi kayam kuiragi ine na aigi sel singagi hairiga singaktriba se kayam kuirage ba karamba numi thadano ine na aigi sel singaktoise ngasi di sing na hainasi haima adugi oiria lembiya nang na ayuk sida mai thong du saubagi saktam ko loina du na lakliba du dia se ine wa haike ai se nang gi sel do ine soida na pirakan ine sina tayama icha cha da du na tawribani nang saunu ko kai no ine saugano dia mi gi sel lauraga sing ni su khangdaba aduga thawraba khuding dana mathang pi ga hairaga adom thadorak manatro ngasidi pi dalak tabaka yaroi pi dredana aphangba pot ama hekta loga tawribani Lembi, nang ngasigiti halo. Ine nang giseldo, soidana singi. Ine nong ninisida nang giseldo, sagat laga pina buho naragi. Yaro, ngasigi namit asida kara pidri ngay niya. Ayam daga haloy. Nang napanayam pida yade hayrasu. Ine ngasidi sel songlay heglayte. Nang nahat ki suhat lo Lembi. Ngami, yang ngami. Namang nakut na lamba pang daw si Pauba. Adong mahingam na bukumi. Kayam di koide ine na pi ga hairi sia ine na sidi pi da biyari hairi basin pi de da na ai di aphangba ma hekta buki dori bani ine nang ai ki machin khangli ba natro sum awai khum tong na bade ai pamde hunnara bade lai tung wati aduna ai di thabak te hek ton thorakani limbiya nang bo ai nga sidi sel lai te haiwania nang na pi de ya de hairaga na nya se ine se nang gi sel sing ma ngamdri phawba noi de hek thammo hana dum dongai ni adu mai ga tawradi is kari ai bo apang ba mi dawna ine se ekhoi de tham dawri ba adu ga sel pirak tri phau ba ekhoi de tham dawri ba ngamjadri ine thakpa ga ngamjaroi ai de ai gi sel do piyo hai bani ine boy na lemja thak ke hai bana cha de nang na ngasi pi da ba yaroi hai da busu ai di ngasi di nya sel suklai hek lai te hai basin ai na lai ra ba matam da nang gi sel do pi ngasi gi di chatlo yare is ine na chatlo hairaga ai ni hekta chatkadro ine na sida chatlo hairake hekta chatpa mi man biru rabo hanu thangdu da mi gi sel lauraga adu kyamna singning driba du bukari gino matung manau di singning da basel dudi mingon de gi laurunu ai yeng biya badi yeng bani ngai biya basu ngai bi bani adu bu masigi no mita ine na sel pi driba di yeng limbi ai na tawrapa phare hanjin hai bada ya drabadi nang gi sel do ai na pi roi nang kai dong ge hai bano hai lai sabi khumu thokpi is pai ai na khumu thokpi lai sabi oiradi ine na hai pi akhoi bi man bado aphangba me hekta pura dabani ngasi di khangni dana asi khalladuna lembi nageta koi lai duna kari lai hai duna yengami tanja asida sakhi gi masunupa thoiba adusu tanja asida mapanda thoglakpaga mapa hekjana duna lembi wakalda karino makhalladuna jinbal haipe chingduna noklaga Phari ne saki nang ai gi sel do piraroi haiba natro hoi piraroi pai adu oi taradi asi haiduna sakhi gi masunupa adugo lembi na sat hekta pamjinki lembi ma na tawribadu ikoi banatabana adumna tawrakani khanghaudabana bab oihaude adubu thoiba lembi ne ikhang khanghaud mabu pharakpa aduda ingangakna kaino thado semta abo ayamta kanbiyo ai ngamoy masigi leisabi aribi khumu thokpi se ai gi nupi oiba ima ai ngamoy na japa khak phajadri bai se leisabi sina phabire ima hoima lembina he kari ngang no ni sibo makok sida mane khali bo khal sina kari no hai to mina lai ne nang bo pictro pic pa hai groman banang se ai nu pa oige na phaba na tiye noi na bok arik pi se lai na lai tabi sabi sina ai gi sel do piu yadre adugini
ꯑꯩꯅ ꯅꯪ ꯐꯥꯖꯤꯟꯅꯔꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯎꯄꯥꯏ ꯀꯩꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯅꯕ ꯐꯥꯔꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯕꯣꯛꯅ ꯅꯪꯁꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤꯅꯦꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥ ꯂꯩꯖꯗꯗꯅ ꯑꯩ ꯐꯥꯗꯣꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯩ ꯐꯥꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯌꯥꯝ ꯂꯤꯛꯄꯅꯦ ꯃꯥꯏꯁꯦ ꯂꯩ ꯄꯤꯊꯣꯛꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯂꯧꯔꯒꯦ ꯑꯗꯨꯅꯦ ꯂꯦꯝꯕꯤ ꯅꯪꯁꯨ ꯑꯩꯁꯦ ꯅꯣꯏꯗ ꯄꯨꯒꯦꯅ ꯗꯞ ꯇꯧ ꯑꯁꯦꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯅꯨꯀꯣ ꯑꯩ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪ ꯄꯥꯝꯗꯦ ꯌꯥꯔꯦꯍꯦ ꯑꯉꯥꯡꯅꯦꯅ ꯆꯤꯟꯗꯤ ꯐꯖꯅ ꯀꯟꯕ ꯆꯥꯅꯤ ꯊꯣꯏꯕꯅ ꯑꯕꯣ ꯑꯩ ꯃꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯁꯤꯒꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤꯁꯤꯅ ꯑꯩꯕꯨ ꯐꯥꯕꯤꯔꯦ ꯆꯍꯤ ꯁꯨꯖꯗ꯭ꯔꯤꯕ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯈꯤꯗꯣꯔꯦ ꯑꯕꯣ ꯅꯪꯕꯨ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤꯁꯦ ꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕ ꯉꯝꯃꯗ꯭ꯔꯣ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ ꯑꯕꯣ ꯍꯩ ꯂꯦꯝꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ 이수도 사삿 아묵다 타무시 하이 람프라이 만비 ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯁꯨꯁꯦ ꯊꯅꯝꯃꯣ ꯍꯥꯏꯔꯗꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯨꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯦꯛ ꯄꯤꯖꯗꯈꯩ ꯀꯪꯅ ꯊꯝꯗꯣꯔꯤꯕꯅꯤ ꯑꯕꯣ ꯁꯦꯜꯗꯣ ꯄꯤꯈ꯭ꯔꯣ ꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯜꯅ ꯂꯨꯔꯤꯕꯣ ꯁꯈꯤꯁꯦ ꯂꯩꯔꯕꯁꯨ ꯃꯤꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯗꯣꯛꯅꯤꯡꯉꯝꯗꯦ ꯑꯗꯨꯕꯨ ꯃꯁꯨꯕꯨ ꯂꯦꯝꯕꯤ ꯃꯥꯅ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯨꯅ ꯂꯥꯎꯈꯣꯡ ꯇꯧꯗꯨꯅ ꯀꯞꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯩ ꯂꯦꯝꯕꯤꯌꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦꯍꯦ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯁꯦꯁꯦ ꯋꯥꯔꯤ ꯐꯖꯅ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯁꯦ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯊꯝꯃꯨꯁꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯏꯅꯦ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯏꯃꯨꯡꯗ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯁꯈꯤꯒꯤ ꯃꯃꯧ ꯑꯗꯨ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯊꯣꯛꯂꯛꯂꯝꯗꯦ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯈꯤ ꯇꯍꯥ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯂꯦꯝꯕꯤ ꯃꯉꯣꯟꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯁꯦ ꯂꯦꯝꯕꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯤ ꯁꯨꯔꯕ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯉꯁꯥꯏꯅꯦ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯤꯔꯛꯑꯃꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯁꯞꯇ꯭ꯔ ꯇꯧꯗ꯭ꯔꯤꯈꯩ ꯍꯦꯛ ꯌꯥꯗꯦꯅꯦ ꯁꯨꯔꯦ ꯁꯤ ꯐꯥꯎꯕ ꯑꯩꯅ ꯁꯦꯟꯗꯣꯏ ꯂꯧꯕꯤꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯊꯣꯏꯕꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤ ꯃꯗꯣꯝ ꯇꯨꯃꯤꯟ ꯈꯟꯖꯍꯧꯏ ꯃꯁꯤꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯁꯦ ꯐꯔꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯁꯨꯝꯅꯗꯤ ꯃꯃꯥꯡꯉꯩ ꯇꯧꯗꯕꯅꯤꯁꯦ ꯑꯩꯅꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯁꯦꯜꯁꯦ ꯄꯤꯔꯣꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯝꯗꯅ ꯍꯦꯛ ꯂꯧꯈꯤꯗ ꯂꯦꯝꯕꯤꯅ ꯍꯅꯨꯕꯤ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ ꯀꯝꯗꯧꯏ ꯂꯦꯝꯕꯤ ꯑꯩꯅ ꯉꯝꯃꯤꯗꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯊꯛ ꯀꯥꯔꯐꯥꯎ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯈꯪꯉꯝꯃꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯊꯥꯖꯅ ꯂꯦꯝꯕꯤ ꯍꯜꯂꯛꯑꯕ ꯅꯪꯕꯣ ꯁꯦꯜꯕꯨ ꯄꯤꯔꯛꯑꯕꯣ ꯍꯣꯏ ꯄꯤꯔꯛꯑꯦ ꯉꯁꯤꯗꯤ ꯅꯝꯗꯅ ꯍꯦꯛꯇ ꯂꯧꯕꯅꯤ ꯄꯤꯗꯅꯕ ꯃꯥꯅ ꯍꯣꯠꯅꯔꯤꯅꯤ ꯏꯅꯝꯃ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯤꯔꯛꯇ꯭ꯔꯗꯤ ꯄꯣꯠ ꯑꯃ ꯂꯧꯅꯤꯅ ꯃꯨꯛꯇꯅ ꯂꯩꯕꯅꯤ ꯂꯦꯝꯕꯤ ꯃꯥꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯁꯈꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯗ ꯋꯥꯔꯤ ꯂꯤꯔꯤ ꯊꯥꯖ ꯃꯆꯟꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯤ ꯇꯧꯔꯝꯅꯤꯌꯦ ꯈꯪꯉꯤ ꯅꯪ ꯉꯥꯏꯍꯥꯛꯇꯨꯗ ꯏꯅꯦ ꯁꯈꯤꯅ ꯄꯥꯈꯠꯂꯝꯒꯗꯕꯗꯣ ꯈꯟꯖꯤꯜꯂꯨꯕꯗ ꯅꯣꯛꯅꯤꯡꯉꯦ ꯐꯔꯦꯁꯦ ꯃꯇꯨꯡꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯈꯪꯗꯕ ꯃꯤꯅꯗꯤ ꯀꯔꯤꯁꯨ ꯐꯅ ꯍꯥꯏꯅꯕꯤꯔꯣꯏ ꯑꯩꯗꯤ ꯑꯩꯒꯤ ꯁꯦꯜ ꯊꯧꯖꯕꯅꯤ ꯃꯣꯏꯒꯤ ꯃꯔꯜ ꯑꯩꯅ ꯅꯝꯗꯅ ꯃꯨꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯅꯝꯃ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯊꯤꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯇꯥꯆꯧ ꯀꯧꯔꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯍꯣꯏ ꯀꯧꯔꯨꯔꯣ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅ ꯏꯕꯣꯆꯧꯕꯅ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯆꯥꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯂꯩꯗꯣ ꯀꯩꯒꯤꯅꯣ ꯅꯕꯨꯡꯗꯤ ꯏꯆꯟꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯣ ꯄꯥꯝꯃꯤ ꯇꯥꯆꯧ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯨꯝꯁꯤꯅ ꯑꯣꯏꯔꯤ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯈꯩꯃ ꯏꯆꯟꯕꯨ ꯀꯅꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯦ ꯌꯨꯝ ꯑꯁꯤ ꯏꯆꯜꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯜꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯀꯥꯎꯊꯣꯛꯄ ꯈꯔꯁꯨ ꯇꯝꯒꯗꯕꯅꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯅꯤꯡꯍꯟꯅꯕꯗꯤ ꯅꯕꯨꯡꯅ ꯄꯥꯝꯗꯦ ꯇꯥꯆꯧ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯣ
ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯁꯪꯒꯥꯏ ꯑꯁꯤꯗ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈ꯭ꯔꯦ ꯁꯥꯒꯠꯈꯤꯕ ꯑꯁꯥꯅ ꯀꯥꯏꯈ꯭ꯔꯕꯗ ꯅꯆꯜ ꯑꯅꯧꯕ ꯑꯁꯥ ꯑꯃꯃꯨꯛ ꯁꯥꯒꯠꯇꯨꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯇꯥꯆꯧ ꯐꯔꯤ ꯐꯔꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ ꯏꯕꯨꯡꯒꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯏꯆꯟ ꯑꯣꯏꯔꯣꯀꯣ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯧꯉꯝꯕꯤꯁꯨ ꯑꯣꯏꯖꯔꯣ ꯏꯆꯟꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯌꯦꯠꯂꯣꯏꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯉꯁꯤꯗꯩ ꯁꯤ ꯋꯥꯁꯦ ꯄꯨꯊꯣꯔꯛꯑꯅꯨꯀꯣ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯁꯦꯜ ꯈꯤꯇ ꯄꯨꯖꯒꯦꯗꯅ ꯇꯥꯆꯧꯗꯒꯤꯗꯤ ꯁꯦꯟꯗꯣꯏ ꯌꯥꯝ ꯂꯧꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯊꯥꯔꯣꯅ ꯏꯆꯦ ꯂꯦꯝꯕꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯏꯆꯦ ꯂꯦꯝꯕꯤꯅ ꯀꯣꯡꯕꯤꯔꯣꯗꯅ ꯊꯥꯔꯤꯛꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯀꯣꯡꯕꯤꯔꯣ ꯁꯦꯟꯗꯣꯏ ꯃꯌꯥꯝꯗꯨꯕꯨ ꯀꯥꯏꯗ ꯊꯝꯃꯤꯒꯦ ꯍꯌꯦꯡꯋꯥꯏ ꯑꯋꯨꯟꯄꯣꯠ ꯌꯥꯝ ꯄꯨꯗꯧ ꯃꯥꯜꯂꯤꯀꯣ ꯂꯦꯝꯕꯤꯅ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯨꯕꯨꯗꯤ ꯑꯩ ꯀꯣꯡꯒꯦ ꯑꯗꯣ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯔꯤꯗꯨꯗꯤ ꯁꯥꯔꯛꯀꯅꯨ ꯑꯩꯁꯦ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯣꯏꯗꯧꯔꯤꯕꯅꯦ ꯑꯩꯅ ꯁꯦꯟꯗꯣꯏ ꯆꯥꯔꯤꯁꯤꯁꯨ ꯑꯇꯩ ꯀꯩꯁꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯅꯦ ꯂꯩꯔꯥꯡꯅ ꯑꯗꯣ ꯏꯆꯦ ꯂꯦꯝꯕꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯏꯆꯦꯒꯤ ꯋꯥꯔꯤꯗ ꯂꯤꯌꯨꯗꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯤ ꯂꯤꯒꯦ ꯊꯥꯔꯣꯅ ꯑꯗꯣ ꯁꯦꯟꯗꯣꯏ ꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯁꯨ ꯏꯆꯦ ꯂꯦꯝꯕꯤꯗꯧꯅ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯍꯧꯗꯣꯡꯅ ꯄꯦꯕꯦꯠ ꯃꯆꯥ ꯐꯥꯕꯗꯧꯅ ꯐꯥꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯤ ꯂꯩꯔꯥꯡꯅ ꯌꯥꯝ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯗꯣ ꯅꯪꯅ ꯐꯥꯗꯣꯏ ꯑꯣꯏꯔꯝꯅꯤ ꯅꯨꯄꯥꯗꯨꯅ ꯅꯪ ꯐꯥꯗꯧꯕ ꯅꯠꯇꯤꯌꯦ ꯊꯥꯔꯣꯅ ꯏꯁ ꯅꯪ ꯈꯪꯕꯤꯔꯤꯕ ꯅꯪ ꯌꯥꯝ ꯈꯪꯕꯒꯤ ꯋꯥꯔꯣ ꯂꯦꯝꯕꯤꯅ ꯌꯥꯔꯦꯍꯦ ꯀꯔꯤꯅꯣꯅꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯩꯉꯣꯟꯗꯒꯤ ꯅꯕꯥꯅꯤꯅ ꯍꯦꯟꯅ ꯁꯥꯊꯤꯅꯦ ꯆꯔꯣꯏꯁꯤꯡꯁꯤꯗꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨꯁꯤ ꯄꯨꯟꯅ ꯁꯨꯕ ꯂꯣꯏꯁꯤꯜꯂ ꯆꯥꯔꯁꯤ ꯑꯩ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗ ꯋꯥꯏꯈꯣꯝ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏꯀꯣ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯦꯜ ꯈꯣꯝꯂꯤ ꯉꯁꯤꯅ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯁꯈꯤꯌꯥ ꯀꯨꯏꯃꯜꯂꯦꯗ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯌꯥꯏ ꯌꯥꯏꯅ ꯁꯨꯝ ꯏꯊꯛ ꯀꯥꯁꯤꯜꯂꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩ ꯍꯧꯅꯕꯤ ꯇꯧꯁꯤꯜꯂꯛꯁꯅꯤ ꯁꯈꯤꯅ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯨ ꯉꯔꯥꯡ ꯄꯤꯍꯧꯗꯕꯗꯨꯗꯤ ꯀꯣꯟꯅ ꯐꯨꯒꯠꯂꯒꯦ ꯉꯁꯤꯒꯤꯗꯨꯗꯤ ꯄꯤꯔꯒꯦ ꯏꯅꯦ ꯄꯨꯊꯗꯅꯕ ꯍꯣꯠꯅꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯍꯣꯠꯅꯒꯦ ꯑꯗꯣ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯅꯦ ꯂꯇꯥ ꯅꯪꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯄꯤꯒꯗꯧꯔꯤꯕ꯭ꯔꯣ ꯂꯇꯥꯅ ꯄꯤꯒꯦ ꯑꯩꯕꯨ ꯀꯌꯥꯝ ꯁꯣꯏꯒꯦꯅꯦ ꯁꯤꯁꯤ ꯉꯁꯤꯒ ꯍꯨꯜꯂꯕꯗꯤ ꯄꯪꯌꯥꯝꯗꯤ ꯌꯥꯝꯂꯝꯂꯔꯣꯏ ꯍꯨꯟꯕ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯧꯊꯗꯣꯏꯅꯤꯀꯣ ꯂꯦꯝꯕꯤ ꯍꯣꯏ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯦꯜ ꯃꯊꯪ ꯃꯊꯪ ꯈꯣꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯁꯤꯟꯊꯥꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯍꯣꯡꯕ ꯂꯩꯇ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯊꯥꯖꯅ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯛꯂꯔꯣꯏꯗ꯭ꯔꯣ ꯂꯦꯝꯕꯤꯅ ꯑꯩꯅꯕꯨ ꯀꯩꯊꯦꯜ ꯊꯣꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯋꯦ ꯍꯥꯏꯕ꯭ꯔꯣ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯑꯥꯗ ꯂꯩꯕ ꯂꯥꯛꯑꯣꯒ ꯌꯥꯗꯦ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯂꯧꯔꯨꯔꯁꯤ ꯃꯥ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅꯁꯨ ꯃꯥ ꯃꯇꯣꯝ ꯂꯩꯕꯅꯤꯅ ꯑꯃꯨꯛꯁꯨ ꯊꯝꯅꯤꯡꯉꯤꯕ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯑꯗꯨꯗ आदे इमा मतोमता लेदोय सरुक सिदा अखोय पुन्ना लेमिनाबदि कै कायगे इनमा कायदिये अदुदा इमाना मदु पामदे हायरिबा ओंथोकना वा पेख्रजानि अदो नंबा हौजिक अदोमदा मुक थोउदोयनो सेल खोमबा थोक्लदोयरा नत्रगा लेकायगी लेसाबिसिंगा पुन्ना मुक नखोयगी सिंजु सुरगा चाबिदो अमुक तौरुदोयरो सेल खोमबदि नुंदांग वायरमदनि दै इनमा खुनगी लेसाबिसिंसिगा पुनबसे अहिदि यामना नुंगाय ngayak toirabasु aigi awabasi kauthui inamagi lembi asumna tawromba ichen nate ko nahakse punchigi ahongba haibase kuihauba nate matam adugi thodok aduna kayade ichengi punchidi kayagi matik ahongba na thallabano ado inama wa mata haigidana hayu kai tawragi inama amuk na chenda koidana leiribadabu kai tawrage aina haigidoribase ichena yadaba wahayaduni अदो ngasi sina aroibo ohelage ko ho aduburo makha thangबगी ine memcha duna nangse makhoi sagai amagi macha sing thokpa adugi haina bala agi aina di masage ayaba yaudana madu aina hoi haiba sungamde aduga madugi wado matung amuk hodo pirakanu
ꯂꯦꯝꯕꯤꯅꯁꯨ ꯌꯥꯅꯤꯡꯉꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯅꯝꯃ, ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯃꯄꯥꯝꯗ ꯁꯤꯕ ꯌꯥꯗꯕ꯭ꯔꯥ? ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕꯣ? ꯏꯅꯝꯃ, ꯅꯪꯁꯦ ꯐꯩꯀꯣ꯫ ꯑꯇꯣꯞꯄ ꯊꯃꯣꯏ ꯄꯤꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯝꯂꯣꯏꯀꯣ꯫ ꯌꯥꯔꯤꯁꯦ ꯂꯦꯝꯕꯤ, ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯗꯣ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ, ꯍꯧꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤꯀꯣ꯫ ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯕꯨ ꯀꯥꯎꯒꯦ ꯈꯟꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤ ꯃꯍꯧꯁꯥꯒꯨꯝ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯨꯜꯂꯤ꯫ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯃꯁꯥ ꯏꯇꯟ ꯇꯟꯅ ꯂꯩꯕ ꯑꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯊꯔꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯂꯦꯝꯕꯤ, ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯔꯒꯦ? ꯂꯩꯔꯥꯡꯅ, ꯏꯆꯦ ꯂꯦꯝꯕꯤ, ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤ ꯌꯥꯝ ꯄꯛꯇꯤꯌꯦ꯫ ꯊꯥꯔꯤꯛꯅ, ꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯂꯦꯝꯕꯤ? ꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯂꯩꯁꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯅ ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯁꯥꯁꯤꯡꯗ ꯌꯦꯡꯉꯛꯇꯨꯅ, ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯂꯩꯔꯥꯡꯅ, ꯉꯁꯤꯗꯤ ꯏꯆꯦ ꯂꯦꯝꯕꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯕꯤꯌꯨ꯫ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯨꯔꯕ ꯏꯆꯦꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯣ꯫ ꯂꯤꯒꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯤꯒꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯆꯍꯤ 9 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯕꯨ ꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯥꯆꯧ ꯅꯨꯄꯤ ꯊꯤꯔꯤ꯫ ꯏꯅꯝꯃꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯥꯡꯕ ꯌꯥꯗ ꯍꯧꯈꯤꯕꯅ ꯏꯅꯝꯃꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯑꯩꯁꯨ ꯂꯩꯁꯥ ꯐꯥꯔꯛꯂꯤ꯫ ꯃꯇꯝꯗꯣ ꯃꯥꯒ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯔꯤꯛꯅ, ꯀꯅꯥ ꯊꯦꯡꯅꯩꯅꯣ? ꯏꯇꯩꯔꯣ? ꯂꯩꯔꯥꯡꯅ, ꯀꯔꯤꯅꯣ ꯊꯥꯔꯤꯛ, ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯝꯇ ꯂꯤꯍꯟꯁꯤ ꯀꯩꯅꯣ? ꯅꯪꯅ ꯆꯒꯠ ꯆꯒꯠ ꯍꯥꯟꯅ ꯍꯦꯛꯇ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯊꯔꯣꯅ, ꯌꯥꯔꯦꯍꯦ, ꯅꯕꯥꯅꯤꯃꯛ ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯌꯨ꯫ ꯏꯆꯦ ꯂꯦꯝꯕꯤ, ꯂꯤꯔꯛꯑꯣ ꯃꯈꯥ꯫ ꯃꯕꯥꯅꯤꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯨꯅꯨ ꯀꯔꯤꯝꯇ꯫ ꯑꯩꯒꯤ ꯃꯇꯥ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯟꯗ ꯊꯣꯏꯕꯤꯒꯤ ꯃꯆꯦ ꯍꯣꯏꯗ ꯆꯠꯄꯅꯤ ꯅꯨꯃꯤꯠ ꯑꯗꯣ꯫ ꯂꯦꯝꯕꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯊꯪꯅꯕ ꯈꯨꯟꯗ ꯊꯣꯏꯕꯤꯒꯤ ꯃꯆꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯄꯥꯈꯪ ꯑꯃꯈꯛ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯂꯦꯝꯕꯤ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯈꯔꯒ ꯃꯉꯥꯎ ꯊꯤꯕꯒ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯣꯏ, ꯅꯃꯤꯠꯇꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ? ꯅꯨꯄꯤꯗꯤ ꯌꯥꯝ ꯊꯦꯡꯖꯤꯟꯅꯤꯡꯕ꯭ꯔꯣ? ꯍꯥ? ꯂꯦꯝꯕꯅ, ꯑꯩ ꯎꯍꯧꯗ꯭ꯔꯦ, ꯁꯥꯎꯕꯤꯔꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ? ꯅꯃꯥꯏꯗꯨꯗ ꯀꯤꯟꯁꯤꯅ ꯍꯦꯛ ꯊꯤꯟꯖꯤꯜꯂꯛꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯗ ꯀꯤꯟ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕ ꯃꯥꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯂꯦꯝꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯋꯥꯎ, ꯐꯖꯩ ꯑꯁꯤꯗꯤ, ꯉꯥꯎꯔ ꯇꯥꯒꯦ ꯇꯧꯏ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯇꯥꯁꯤꯜꯂꯁꯤꯔꯅꯦ? ꯊꯣꯏꯕꯤꯅ, ꯂꯦꯝꯕꯤ, ꯑꯁ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯣ ꯂꯦꯝꯕꯤ, ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯇꯔꯪ ꯆꯠꯄꯤ, ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣ ꯂꯦꯝꯕꯤ! ꯀꯩꯅꯣꯅꯦ, ꯈꯪꯉꯤꯅꯦꯍꯦ, ꯁꯣꯝꯗ ꯅꯨꯄꯥ ꯌꯦꯡꯉꯤꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯀꯧꯔꯛꯑꯣ ꯍꯥꯏꯒꯦ? ꯌꯣꯡ ꯃꯥꯟꯕꯤ ꯅꯪꯕꯣ꯫ ꯂꯦꯝꯕꯅ, ꯅꯈꯣꯏ ꯁꯥꯎꯅꯨꯀꯣ, ꯑꯩ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯤ꯫ ꯂꯦꯝꯕꯤꯅ, ꯍꯣꯏ ꯍꯣꯏ, ꯁꯥꯎꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯅꯁꯛꯇꯤ ꯐꯖꯩꯍꯦ꯫ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯟꯕꯩ ꯅꯪ ꯅꯨꯄꯤ ꯀꯅꯥꯝ ꯀꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯔꯣꯏ꯫ ꯅꯪ ꯉꯥꯏꯗꯣꯏꯅꯤ ꯈꯪꯉꯕꯣ? ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯊꯣꯏꯕꯤꯅ ꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯀꯔꯤꯅꯣ ꯂꯦꯝꯕꯤ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ? ꯀꯩꯅꯣ? ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯣ? ꯂꯨꯝꯂꯨꯝꯒ ꯂꯥꯎꯔꯒ, ꯑꯁ, ꯑꯩꯗꯤ ꯉꯥꯎꯔꯦ ꯃꯉꯣꯟꯗ꯫ ꯁꯣꯝꯗꯁꯨ ꯂꯦꯝꯕ ꯃꯇꯣꯝꯗ ꯈꯟꯖꯍꯧꯏ, ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯁꯛ ꯐꯩ ꯐꯖꯈꯩ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯍꯨꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯔꯥ? ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯗꯦ꯫ ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯕꯨꯁꯨ ꯋꯥꯅꯕ ꯄꯨꯁꯤꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯁꯦ ꯂꯣꯠꯁꯤꯟꯈ꯭ꯔꯒꯦ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯦꯝꯕꯤ ꯁꯛꯈꯪꯗꯕ ꯅꯣꯡꯃ ꯈꯛꯇ ꯊꯦꯡꯅꯈꯤꯕ ꯈꯨꯏꯃꯨ ꯃꯉꯣꯜꯗ ꯉꯥꯎꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯕꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯂꯛꯂꯤ꯫ ꯂꯩꯔꯥꯡ ꯂꯩꯅꯝ ꯇꯥꯕꯗ ꯂꯝꯗꯟꯕ ꯈꯨꯏꯃꯨ ꯀꯌꯥ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯂꯩꯔꯥꯡ ꯑꯩꯅꯗꯤ ꯂꯝ ꯍꯦꯟꯕ ꯈꯨꯏꯃꯨ ꯃꯈꯣꯏꯕꯨ ꯄꯥꯝꯖꯗꯦꯗꯣ꯫ ꯂꯩꯔꯥꯡ ꯑꯩꯅ ꯉꯥꯏꯖꯕꯗꯤ ꯈꯨꯏꯃꯨ ꯂꯛꯇꯒꯤ ꯑꯊꯣꯏꯕ ꯅꯣꯡꯃ ꯈꯛꯇꯗ ꯂꯩꯔꯥꯡ ꯑꯩꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯍꯥꯛꯇꯕꯨ ꯉꯥꯏꯖꯕ꯫ ꯂꯩꯔꯥꯡ ꯑꯩꯅ ꯐꯨꯒꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯔꯥꯡ ꯂꯩꯅꯝꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯟꯗꯨꯅ ꯈꯨꯏꯃꯨ ꯃꯥꯇꯕꯨ ꯂꯥꯛꯄ ꯉꯥꯏꯖꯕ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯥ? ꯑꯍꯥꯟꯕ ꯊꯦꯡꯅꯕꯃꯛꯇꯗ ꯂꯩꯔꯥꯡ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯏꯃꯨ ꯑꯣꯏꯕ ꯁꯛꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯖꯈ꯭ꯔꯕꯅꯤ꯫ ꯈꯪꯕꯤꯌꯨꯗꯣ ꯈꯨꯏꯃꯨ ꯑꯣꯏꯕ ꯃꯥꯟꯖꯋꯣ ꯂꯩꯔꯥꯡ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯅꯍꯥꯛꯅ꯫ ꯌꯥꯏꯐꯕꯅ ꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯏꯗꯣ? ꯑꯩꯁꯨ ꯈꯤꯇ ꯅꯣꯛꯀꯦꯕ, ꯍꯥꯏꯔꯛꯑꯣꯕꯁꯤ꯫ ꯑꯁ ꯀꯩꯅꯣ ꯑꯩ ꯀꯥꯏꯗ ꯅꯣꯛꯀꯦ? ꯏꯁ ꯅꯣꯛꯏꯗꯨꯗꯤ ꯍꯧꯖꯤꯛ ꯈꯪꯕꯤꯌꯨꯗꯣ ꯈꯨꯏꯃꯨ ꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯗꯨꯗꯤ ꯑꯩ ꯈꯔ ꯇꯥꯍꯧꯖꯥꯅꯤꯀꯣ꯫ ꯑꯉꯥꯡꯅ ꯀꯥꯟ ꯆꯥꯗꯅ ꯅꯅꯥ ꯌꯥꯝ ꯁꯤꯡꯕ꯭ꯔꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯌꯥꯏꯐꯕꯒꯤ ꯃꯅꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯌꯣ ꯅꯥꯏꯌꯦ, ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯁꯨꯅꯨ ꯆꯨꯕꯤ, ꯊꯥꯗꯣꯛꯑꯣ꯫ ꯏꯕꯣꯆꯧꯕꯅ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯅꯣꯏꯕꯣ? ꯍꯩꯃ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯗꯨꯗ ꯇꯧꯔꯤꯗꯣ? ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ꯫ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯕ ꯃꯆꯤꯟ ꯆꯣꯛꯇꯣꯛꯇꯨꯅ ꯂꯩꯁꯥꯕꯤ ꯏꯔꯥꯡ ꯇꯧꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯄꯥꯕ ꯑꯩꯈꯣꯏꯅꯦꯁꯦ ꯃꯇꯣꯝꯇ ꯏꯔꯥꯡ ꯇꯧꯔꯝꯃꯤꯅꯤ, ꯑꯩꯅ ꯇꯨꯃꯤꯟ ꯌꯦꯡꯕ꯫ ꯇꯧꯖꯁꯅꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯩꯅꯤ, ꯆꯣꯆꯣ ꯅꯪꯁꯨ ꯏꯃꯨꯡꯗ꯫ ꯁꯣꯝꯗꯅ ꯂꯦꯝꯕ ꯃꯥꯁꯨ ꯂꯦꯝꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨꯁꯨ ꯄꯨꯁꯤꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯂꯦꯝꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟ ꯆꯥꯏꯕꯤꯅ ꯂꯦꯝꯕꯗ ꯍꯦ ꯀꯔꯤꯅꯣ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯅ ꯂꯩꯊꯣꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧ ꯍꯥꯏꯔꯝꯒꯦ? ꯁꯠ ꯇꯧꯊꯣꯛꯎ꯫ ꯅꯄꯥꯅ ꯃꯥ ꯁꯤꯈ꯭ꯔꯕꯁꯤꯡꯗꯨꯅ ꯂꯥꯛꯂꯒ ꯅꯪꯕు ꯅꯊꯤꯕꯣꯡꯗꯣ ꯃꯣꯏꯅ ꯄꯤꯖꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯅ ꯆꯥꯔꯤꯕ ꯊꯤꯕꯣꯡꯗꯣ ꯑꯩꯅ ꯄꯤꯖꯔꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯗꯕ ꯐꯩ꯫ ꯂꯥꯎ ꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯥꯏꯔꯝꯃꯨ, ꯑꯗꯨꯒ ꯃꯥꯃ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯐꯥꯝꯗꯣ ꯅꯪꯅ ꯁꯪꯉꯨꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯠꯁꯨꯝ ꯑꯁꯦ ꯑꯩꯅ ꯂꯧꯔꯛꯑꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯇꯧꯖꯒꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯏꯕꯤ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯆꯍꯤ 3 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏ ꯂꯦꯝꯕꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯂꯩꯈꯤꯔꯝꯗꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯁꯦꯟꯅꯕꯤꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯒꯤ ꯃꯄꯥꯅ ꯆꯥꯏꯕꯤꯕꯨ ꯂꯧꯔꯛꯈꯤ꯫ ꯃꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯆꯥꯏꯕꯤꯅ ꯂꯦꯝꯕꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯔꯤꯕꯨ ꯇꯝꯕꯤꯕ, ꯂꯦꯝꯕꯒꯤ ꯃꯄꯥꯁꯨ ꯂꯦꯝꯕ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯆꯥꯏꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗ ꯂꯦꯝꯕꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯏꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯊꯝꯂꯝꯂꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯂꯦꯝꯕꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯑꯁꯤ ꯆꯥꯏꯕꯤ ꯃꯥꯗꯤ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯕꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕ ꯑꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯛ ꯂꯦꯝꯕ ꯃꯥꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯆꯩ꯫ ꯂꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅ ꯃꯥꯁꯨ ꯂꯦꯝꯕꯤꯕꯨ ꯉꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯇꯞꯅ ꯂꯦꯝꯕꯤꯅꯁꯨ ꯂꯦꯝꯕ ꯃꯥꯒꯤ ꯋꯥꯔꯤ ꯈꯪꯉꯛꯑꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯎꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤꯀꯣ? ꯅꯣꯏꯅ ꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯆꯩ ꯊꯥꯡ ꯇꯧꯔꯒ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕ? ꯅꯪ ꯍꯥꯏꯁꯤꯅꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯥ ꯃꯥꯟꯗꯕ꯫ ꯌꯥꯔꯤꯕ ꯂꯦꯝꯕꯤ, ꯑꯩꯅ ꯀꯔꯝꯅ ꯏꯃꯥꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯈꯨꯠ ꯊꯥꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥꯅꯤ꯫ ꯑꯄꯣꯛꯄꯤ ꯏꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯑꯗꯨꯗꯤ ꯄꯥꯎꯀ ꯑꯃꯗ ꯇꯝꯕꯤꯔꯛꯀꯅꯨ꯫ ꯍꯅꯨꯊꯪ ꯑꯗꯨꯗ ꯄꯥꯈꯪ ꯐꯥꯔꯕ ꯅꯪꯕꯨ ꯇꯊꯤ ꯉꯥꯡꯕ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯅꯦꯝ ꯐꯠꯇꯕꯒꯤ ꯃꯑꯣꯡꯗ ꯏꯁꯤꯡ ꯑꯁꯥꯕꯒ ꯍꯩꯖꯤꯟꯗꯅ ꯇꯧꯏ ꯍꯥꯏꯔꯤꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯆꯥ ꯄꯣꯛꯇꯕꯩ ꯍꯧꯅꯕꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯃꯍꯥꯛꯀꯤ ꯑꯣꯜꯂꯛꯈꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝ ꯈꯪꯒꯗꯧꯅꯤ꯫
ꯌꯥꯔꯤꯁꯤ ꯁꯥꯎꯔꯅꯨ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯕꯣ ꯂꯦꯝꯕꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒꯦꯔꯣ ꯀꯩꯅꯣ ꯋꯥꯔꯒꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯨꯡꯉꯥꯏꯔꯒꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯩꯔꯀꯥꯟꯗꯗꯤ ꯏꯅꯦꯝꯕꯣꯛ ꯑꯇꯣꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯌꯥꯔꯤꯁꯦ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ ꯁꯤ ꯏꯅꯝꯃꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯅ ꯄꯤꯔꯛꯄꯅꯤ ꯑꯩꯁꯦ ꯅꯪꯒ ꯎꯅꯅꯤ ꯈꯪ ꯃꯥꯜꯂꯤ ꯀꯩꯅꯣ ꯁꯤꯕꯣ ꯍꯣ ꯌꯥꯔꯦ ꯌꯨꯝꯗ ꯌꯦꯡꯉꯨꯔꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡꯅꯤ ꯌꯦꯟ ꯊꯣꯡꯕ꯭ꯔꯣ ꯏꯁ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯄꯤꯔꯛꯑꯗꯤ ꯀꯣꯛ ꯀꯣꯛ ꯂꯧꯁꯤꯜꯂꯣ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯧ ꯁꯔꯨꯛ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯅꯇꯣꯝ ꯆꯥꯎꯀꯣ ꯅꯃꯥꯗꯒ ꯄꯤꯖꯔꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯏ ꯌꯥꯝ ꯀꯥꯏ ꯑꯩ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯑꯒ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯆꯥꯏꯕꯤ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯍꯩ ꯂꯦꯝꯕ ꯍꯥꯏꯕ ꯂꯦꯝꯗꯕ ꯃꯣꯅ ꯁꯦꯡꯒꯧ ꯂꯥꯛꯄ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯥꯏ ꯅꯨꯡꯁꯤꯔꯅꯤꯅ ꯇꯧꯔꯤꯔꯣ ꯏꯕꯨꯡꯉꯣ ꯇꯦꯊꯁꯤꯟꯅꯔꯗꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯩ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯊꯧ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯗꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯏꯕꯤ ꯃꯄꯥꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯥꯏꯕꯤꯅ ꯍꯩ ꯀꯅꯥ ꯂꯩꯒꯦ ꯍꯩ ꯇꯣꯝꯄꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯒ ꯂꯩꯇꯖꯥꯠꯂꯥ ꯍꯣ ꯇꯣꯝꯄꯣꯛ ꯍꯥꯏꯕꯁꯨ ꯅꯤꯡꯗꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯀ꯭ꯋꯥꯛ ꯌꯥꯝ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜꯗꯣ ꯍꯩꯁꯤꯒꯩꯖꯟ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ ꯏꯆꯦ ꯏꯁꯧ ꯂꯥꯡꯗꯕꯤꯗ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯅꯣꯡꯃ ꯍꯥꯏꯕ ꯋꯥꯗꯨꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤꯗꯤ ꯄꯥꯡꯊꯣꯛꯁꯦ ꯍꯥꯏꯔꯗꯤ ꯁꯠ ꯄꯥꯡꯊꯣꯛꯁꯤ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯗꯤ ꯇꯣꯝꯕꯣꯛ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯅꯪꯅ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯣ ꯑꯉꯛꯄꯅꯤ ꯆꯥꯏꯕꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯑꯁꯤ ꯃꯥ ꯈꯛꯀꯤ ꯑꯣꯏꯅꯤꯡꯕꯅ ꯂꯦꯝꯕꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟꯊꯨꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇ ꯈꯜꯍꯜꯂꯤ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯈꯟꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯍꯤꯡꯆꯥꯕ ꯖꯤꯕꯒꯤ ꯃꯇꯧꯒꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯇꯧꯈꯠꯂꯛꯂꯤ ꯆꯥꯏꯕꯤ ꯃꯥꯒꯤ ꯂꯥꯡꯗ ꯂꯦꯝꯕ ꯃꯥꯅ ꯊꯨꯒꯗ꯭ꯔꯥ ꯌꯦꯡꯂꯁꯤ ꯆꯥꯏꯕꯤꯅ ꯂꯦꯝꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯏꯆꯥꯗ ꯍꯥꯏꯒꯦ ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯏ ꯑꯗꯨꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯅꯤ ꯍꯥꯡꯆꯤꯠꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯩ ꯑꯗꯨꯅ ꯍꯥꯡꯆꯤꯠ ꯆꯠꯅꯕ ꯇꯧ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯟꯕ ꯏꯃꯥꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨꯅ ꯅꯆꯥꯁꯨ ꯌꯥꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯤ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯨ ꯉꯁꯤꯗꯤ ꯏꯃꯥꯅ ꯆꯥꯛꯇꯣ ꯊꯣꯡꯂꯒꯦ ꯍꯧꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯏꯆꯥꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯏꯆꯥꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯩ ꯏꯃꯥꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯏꯃꯥꯅ ꯏꯐꯝꯗ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕꯁꯦ ꯅꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯅꯆꯥꯅ ꯈꯟꯖꯩ ꯐꯔꯦꯁꯦ ꯏꯆꯥꯅ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯃꯅꯝꯃꯒ ꯐꯤ ꯁꯥꯔꯤ ꯏꯅꯝꯃ ꯅꯪꯁꯦ ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯗꯦ ꯑꯈꯥꯡ ꯌꯥꯝ ꯀꯜꯂꯤ ꯑꯩꯁꯨ ꯍꯌꯦꯡ ꯋꯥꯏ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯦꯀꯣ ꯑꯩꯗꯤ ꯑꯋꯥꯕ ꯊꯕꯛꯁꯨ ꯇꯧꯗꯅ ꯀꯃꯥꯏ ꯋꯥꯗꯣꯏꯕ ꯑꯗꯣ ꯅꯣꯏ ꯑꯃꯗꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯁ ꯈꯪꯖꯗꯦꯗ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯀꯣ ꯏꯅꯝꯃ ꯃꯥꯁꯦ ꯑꯩꯗꯤ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯔꯅꯤ ꯏꯀꯥꯏꯍꯦ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯀꯥꯏꯅꯨ ꯅꯣꯏ ꯇꯥꯖꯧꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯂꯣꯏ ꯂꯤꯔꯕꯅꯤ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯄꯣꯠꯅꯤꯗ ꯑꯁꯦꯡꯕꯩꯔꯅꯦ ꯌꯥꯏꯐꯕꯅ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯁꯤꯟꯅꯩꯅꯤ ꯄꯥꯕꯅꯅꯤꯅꯦ ꯅꯪ ꯈꯨꯟ ꯊꯪꯅꯕꯩ ꯈꯣꯏꯃꯨ ꯀꯧꯕ ꯑꯃꯗ ꯊꯥꯖꯔꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯅꯝꯃ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯕ ꯃꯗꯨꯒꯤ ꯈꯣꯏꯃꯨ ꯍꯥꯏꯕ ꯑꯃꯥꯡꯁꯪ ꯃꯥꯟꯕꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯃꯆꯤꯡꯗ ꯇꯧꯔꯛꯑꯒꯦ ꯑꯁ ꯂꯦꯝꯕꯤ
ꯑꯉꯥꯡꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯛ ꯊꯥꯖꯩꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯣ, ꯑꯉꯥꯡ ꯄꯦꯇꯋꯥ, ꯅꯪꯅ ꯑꯩꯕꯨ ꯄꯥꯈꯠꯍꯟꯕ ꯈꯪꯅꯤꯕ ꯅꯪ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯌꯥꯏꯐꯕꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯏꯐꯕꯁꯨ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯌꯥꯏꯐꯕꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯎꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ, ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯪꯐꯩꯗ ꯆꯠꯄ ꯇꯥꯔꯤ꯫ ꯅꯪ ꯅꯤꯡꯊꯤ ꯂꯩꯔꯝꯃꯨꯀꯣ꯫ ꯐꯖꯅ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯍꯥꯃꯨꯛꯇꯩꯗ ꯂꯩꯌꯣ ꯍꯥꯏꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯑꯗꯣ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯄꯨꯁꯤꯜꯂꯗꯕꯅꯤ꯫ ꯏꯃꯥꯗꯣ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯤ꯫ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤ꯫ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯤ꯫ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯂꯦꯝꯕꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯃꯤꯁꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯗꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯒꯦ꯫ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩꯕꯨ꯫ ꯔꯤꯄꯤꯠ, ꯉꯥꯏꯔꯝꯃꯨꯀꯣ ꯑꯩꯕꯨ ꯂꯥꯛꯄ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ꯫ ꯑꯁ ꯇꯜꯂꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯦ ꯂꯣꯏꯔꯒ ꯇꯞꯅ ꯇꯞꯅ ꯉꯥꯏꯒꯦ꯫ ꯍꯧꯖꯤꯛ ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩ ꯑꯃꯨꯛ ꯃꯄꯣꯛ ꯃꯄꯣꯛ ꯉꯥꯏꯕ ꯉꯝꯂꯣꯏꯕ꯫ ꯃꯁꯤꯗꯤꯕ ꯅꯃꯤꯠꯀ ꯉꯥꯎꯔꯝꯕ ꯌꯥꯔꯣꯏꯀꯣ꯫ ꯂꯝꯒꯤ ꯍꯦꯜꯂꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤ꯫ ꯍꯣꯏ, ꯍꯦꯟꯖꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯅ ꯂꯪꯐꯩ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯇꯣꯝꯄꯣꯛꯀ ꯇꯧꯗꯨꯅ ꯂꯪꯐꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯃꯄꯥꯎꯗꯤ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯂꯦꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯨꯅ ꯂꯦꯝꯕꯕꯨ ꯊꯤꯜꯂꯛꯈꯤ꯫ ꯂꯦꯝꯕꯕꯨ ꯀꯅꯥꯅ ꯍꯥꯠꯄ ꯊꯦꯡꯅꯔꯛꯄꯗ ꯇꯣꯝꯄꯣꯛꯀ ꯆꯠꯈꯤ ꯈꯪꯕꯗꯒꯤ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯇꯣꯝꯄꯣꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯨ ꯆꯩ ꯇꯧꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯨꯝꯕ ꯃꯆꯦꯅꯅꯤ ꯍꯥꯏꯕꯗꯨ ꯃꯊꯪ ꯃꯊꯪ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯆꯥꯏꯕꯤ ꯀꯩꯁꯨꯝ ꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯃꯤꯍꯧꯔꯨꯕꯒꯤꯗꯃꯛ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯆꯥꯏꯕꯤ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯃꯁꯥ ꯃꯁꯥꯗ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯈꯟꯒꯨꯝꯁꯤ꯫ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈꯤ꯫ ꯂꯦꯝꯕꯤ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯃꯤꯠꯂꯨ ꯂꯥꯏꯖ ꯏꯔꯤꯛ ꯈꯥꯝꯕ ꯌꯥꯗ ꯁꯤꯟꯊꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯝꯕ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯣꯏꯅ ꯂꯥꯛꯂꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯦ ꯃꯥ ꯑꯩ ꯄꯟꯊꯨꯡ ꯌꯧꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯃꯄꯣꯛ ꯑꯃꯗ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯁꯨ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯄꯣꯛꯂꯛꯄꯅꯦ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯑꯩ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯕꯅꯦ꯫ ꯊꯥꯔꯣꯅ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯈꯣꯏ ꯃꯃꯥꯗꯣ꯫ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯅ ꯃꯇꯤꯛ ꯆꯥꯏ꯫ ꯃꯆꯥꯁꯨ ꯌꯥꯎꯕ ꯅꯠꯇꯕ ꯃꯤꯒꯤ ꯂꯟ ꯊꯨꯝꯗꯨꯗ ꯃꯥꯅ ꯑꯗꯨ ꯌꯥꯝ ꯀꯜꯂꯛꯏꯗꯣ ꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯏꯀꯣ꯫ ꯐꯕ ꯈꯔꯅ ꯐꯕ, ꯑꯅꯝꯕꯅꯗꯤ ꯐꯠꯇꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯔꯥꯡꯅ ꯊꯔꯣ, ꯅꯪ ꯍꯥꯏꯗꯣ ꯑꯇꯣꯝꯕꯤ ꯑꯣꯏꯕꯤ ꯏꯅꯦꯉꯥꯟꯕꯤꯅ ꯇꯥꯔꯗꯤ ꯅꯁꯝ ꯇꯥꯛꯂꯤ ꯇꯥꯛꯂꯤ ꯈꯔ ꯍꯧꯔꯤꯗꯣ ꯐꯣꯏꯕꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯀꯩꯅꯣ? ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯊꯥꯔꯤꯛꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯌꯥꯔꯤꯁꯦ ꯏꯆꯦ ꯂꯦꯝꯕꯤ, ꯀꯞꯂꯅꯨ꯫ ꯏꯆꯦ ꯂꯦꯝꯕꯤꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯁꯦ ꯀꯩꯅꯣ? ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯃꯥꯒꯤ ꯃꯃꯤꯡꯗ ꯁꯪꯂꯦꯟ ꯑꯃ ꯁꯥꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯀꯌꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯈꯣꯏꯔꯤ ꯇꯥꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯁꯪꯂꯦꯟ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯅꯗꯤ ꯌꯥꯕ꯭ꯔꯥ? ꯍꯥꯟꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯧ ꯑꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯌꯥꯔꯛꯏ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯥꯒꯤ ꯃꯃꯤꯕꯨ ꯑꯩꯅ ꯃꯨꯊꯠꯄ ꯉꯝꯗꯦ, ꯉꯝꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯃꯄꯣꯛꯇꯁꯨ ꯅꯠꯇꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯈꯥ ꯊꯪꯕꯒꯤ ꯇꯥ ꯈꯣꯏꯗꯨꯝꯗꯁꯨ ꯑꯩꯕꯨ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯂꯥꯛꯑꯝꯃꯦ꯫ ꯊꯥꯔꯣꯅ ꯑꯩꯅ ꯏꯆꯦ ꯂꯦꯝꯕꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯋꯥꯡꯒꯤ ꯇꯥ ꯊꯣꯡꯕꯅꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅꯕꯤꯌꯨꯅ ꯌꯥꯝ ꯇꯥꯛꯑꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯦ ꯂꯦꯝꯕꯤ ꯅꯪꯗꯤ ꯁꯥꯊꯤꯕꯗꯨꯗ ꯀꯤꯗꯅ ꯍꯥꯏꯗꯕꯅꯤ꯫
ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯩꯒꯤ ꯑꯁꯨꯝꯅ ꯑꯣꯏꯒꯅꯨꯀꯣ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯅꯆꯦ ꯑꯣꯏꯔꯤꯕ ꯑꯩꯅ ꯂꯣꯏꯅ ꯐꯪꯕ ꯑꯣꯏꯒꯦ ꯅꯈꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯌꯥꯗꯕꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯍꯣꯡꯕꯇꯅ ꯊꯟꯈꯤ ꯑꯗꯨꯕꯨ ꯍꯣꯡꯗꯕ ꯍꯥꯏꯕꯕꯨ ꯂꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗꯨꯅꯤ ꯂꯦꯝꯕꯤꯅ ꯂꯦꯝꯕ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯁꯪꯂꯦꯟ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤ ꯃꯌꯥꯝꯅꯁꯨ ꯁꯣꯟꯅꯈꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯉꯛꯄꯅꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯕ ꯁꯟꯇꯔꯤꯇꯨ ꯀꯌꯥ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯍꯣꯡꯕ ꯂꯩꯈꯤꯔꯝꯗꯦ ꯏꯕꯣꯆꯧꯕ ꯃꯥꯁꯨ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯟꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯊꯤꯡꯕ ꯉꯝꯂꯝꯗꯦ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯇꯧꯗꯅ ꯇꯣꯛꯇꯕ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯃꯆꯜ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇ ꯃꯆꯜꯒꯤ ꯀꯠꯊꯣꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯆꯟꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯈꯤ ꯂꯦꯝꯕꯤꯅ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯨꯕꯝ ꯅꯣꯝꯕꯝ ꯈꯪꯗ꯭ꯔꯕ ꯀꯌꯥꯕꯨꯁꯨ ꯊꯕꯛ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯁꯨ ꯂꯦꯝꯕꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯠꯊꯣꯛꯄꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯦꯟꯈꯤ